Maitai ST status demand ga atai atopa demand amataga mantiknaba yaroi haina Scheduled Tribe Demand Committee of Manipur STDCM na phongdorakle. Lubasna thadorokpa cherolamana hai Manipur gi yellow furubama oiriba Maitai amadi Mitai bu India gi Constitution gi Article 342 Clause 1 gi makhada Scheduled Tribe ST gi list yahanduna Hanana ST status phangkraba yellow furub atai da pibagom Constitution gi ngaklo piu haiduna Center amadi Manipur lengak anida kumja lisingani tarani thoigi aroiba saruktagi taknaduna lakle Haiba ST list asida yahanabagi ahanba khongthang de Manipur lengakna Central amadi India lengakta mathau taba ethnographic amadi socio-economic report singa loinana recommendation ama thabigadabane hiramasigi matangda STDCM gi representation amadi paukhum oina India lengakna Manipur lengakta kumja lisingani tarahundoi gi me kunma pandasu khangalakhrabane adubu laibak thibadi Manipur lengakna maram ama natraga ama pisinduna ngasi fauba thabidana leirakle Maramaduna Ekoi Maitai Amadi Mitai Miyamna Manipur lengakta mathakta pankriba mathau tariba recommendation adu thabinaba sanglaba matam ase taknaduna lakningai cherak asida kumja lisingani kulumdoigi me ahumdagi hauраktuna hauzik fauba chatharakliba kanagumbana kanglupki irang haina su kaunaba chinkuki gi luchingba kharagi thawin sindagi chatharakpa tamthiraba irang asna maram oiduna Maitai Amadi Mitai ST status tanbagi khongjang adu matam sangna tapthaduna lakle Maikai kayadagi Maitai gi lup singnasu ST demand sogatpagi mathakta hainaruba tawdana Khongjang fauba sangsinnarakpa asi STDCM na taramna okpaga loinana ikai khunaba udle Demand asigi matangda khongjang makhatana sangsinnaba STDCM na consultative meeting pangthokpada natana miyamgi khanami fam ama September gi charakna ahanba chayolda pangthoklagane Demand asibu sogatuna khongjang fauba sangsinbiriba loop sing amadi iraicha punamakna hiramasigi khana nainaba sida yaubinaba hairakle